ꯄꯥꯃꯦꯜꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯍꯦꯟꯖꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯅ ꯁꯥꯎꯅꯈꯤꯕ ꯈꯠꯅꯈꯤꯕ ꯂꯩꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯦꯟꯖꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯃꯨꯠꯄ ꯅꯥꯏꯗ꯭ꯔꯤ꯫ ꯃꯌꯥꯛ ꯀꯜꯂꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡꯗꯨꯅ ꯊꯃꯣꯏ ꯃꯥꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕꯤꯔꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯂꯩꯀꯪꯂꯥꯗ ꯂꯥꯏꯖ ꯏꯔꯤꯛ ꯈꯤꯛꯄꯤꯒꯅꯤ ꯈꯜꯂꯨꯕ ꯍꯦꯟꯅ ꯑꯗꯨꯝ ꯑꯈꯥꯛ ꯑꯔꯥꯎ ꯄꯨꯕ ꯅꯣꯡꯍꯧꯅ ꯃꯥꯏꯀꯩ ꯈꯪꯗ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯍꯦꯟꯖꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯥ ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯪꯗ꯭ꯔꯦ꯫ ꯇꯨꯃꯤꯟ ꯇꯥꯔꯤ, ꯄꯥꯎꯈꯨꯝꯁꯨ ꯄꯤꯗꯦ꯫ ꯍꯦꯟꯖꯥꯗꯨ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯐꯨꯗꯣꯔꯛꯄꯅꯤ꯫ ꯃꯈꯣꯜꯗꯨ ꯀꯞꯅ ꯀꯞꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯅꯪꯒ ꯗꯥꯏꯅꯥꯒ ꯂꯨꯍꯣꯡꯈꯤꯕꯗ ꯑꯩ ꯅꯪꯉꯣꯟꯗ ꯌꯦꯠꯂꯣꯏꯌꯦ꯫ ꯅꯪꯉꯣꯟꯗ ꯌꯦꯠꯂꯣꯏ ꯍꯥꯏꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯥꯏꯟ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯅꯣꯏꯅ ꯑꯣꯠꯄꯁꯦ ꯑꯣꯠꯂꯅꯨꯋꯣ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕꯒ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯏ꯫ ꯄꯥꯃꯦꯜ ꯇꯥꯕ ꯂꯥꯛꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯏꯔꯥꯎꯈꯣꯜꯗꯨ ꯃꯈꯣꯜ ꯊꯣꯛꯂꯛꯀꯅꯤ ꯈꯟꯗꯨꯅ ꯋꯥꯅ ꯐꯣꯟꯗꯨ ꯊꯕꯠ ꯀꯛꯊꯠꯂꯤ꯫ ꯐꯣꯟꯗꯨ ꯍꯦꯛ ꯀꯛꯄꯒ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯥꯁꯣꯟ ꯄꯤꯛꯅ ꯑꯇꯞꯄ ꯋꯥꯍꯩꯅ ꯍꯥꯏꯖꯔꯛꯏ, ꯑꯩ ꯅꯪ ꯅꯨꯡꯁꯤꯕꯁꯦ ꯑꯁꯦꯡꯕꯅꯤꯀꯣ꯫ ꯅꯪꯒ ꯑꯩꯒꯒꯤ ꯃꯔꯤꯗꯤ ꯊꯥꯗꯠꯄ ꯌꯥꯔꯣꯏ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗꯤ ꯅꯨꯡꯒꯨꯝꯅ ꯀꯜꯂꯕꯀꯣ꯫ ꯍꯦꯟꯖꯥ, ꯑꯩ ꯅꯪꯕꯨ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔꯤꯌꯦ꯫ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯅꯈꯨꯠꯃꯛꯅ ꯂꯣꯏꯅꯔꯦ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯕꯅꯣ? ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ ꯑꯃꯈꯛ꯫ ꯉꯁꯤ ꯍꯦꯟꯖꯥꯒ ꯄꯥꯃꯦꯜꯒꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯒꯤ ꯆꯍꯤ ꯐꯥꯕꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯊꯧꯔꯝ ꯑꯃꯈꯛ ꯄꯤꯛꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯍꯦꯟꯖꯥꯁꯤ ꯀꯌꯥ ꯑꯆꯥꯎ ꯑꯔꯝ ꯀꯥꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯂꯥꯏꯔꯅ ꯍꯧꯔꯛꯄ ꯏꯃꯨꯡꯗꯒꯤ ꯑꯣꯏꯕꯅ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯤꯒꯤ ꯃꯇꯧ ꯇꯝꯗꯦ꯫ ꯏꯂꯦꯝ ꯂꯦꯝꯖꯅ ꯂꯩꯕ, ꯈꯔꯅ ꯄꯦꯟꯊꯣꯛꯆꯕ ꯅꯨꯄꯤꯅꯤ꯫ ꯄꯥꯃꯦꯜ ꯄꯣꯀꯦꯠꯇꯒꯤ ꯔꯤꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯦꯟꯖꯥꯒꯤ ꯃꯈꯨꯠꯇ ꯁꯤꯖꯤꯟꯕꯤꯔꯤ꯫ ꯃꯃꯥꯏꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯦꯟꯖꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯄꯥꯝꯃꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯍꯦꯟꯖꯥ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯄꯣꯛꯇꯦ꯫ ꯑꯁꯨꯝ ꯇꯧꯗꯅꯕ ꯃꯃꯥꯡ ꯊꯛꯇꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯃꯥ ꯀꯌꯥ ꯄꯥꯝꯗꯦ꯫ ꯍꯦꯟꯅ ꯁꯅꯥ ꯂꯨꯄꯥꯗ ꯏꯟꯇꯔꯦꯁ ꯂꯩꯖꯗꯦ꯫ ꯍꯦꯟꯖꯥ ꯃꯈꯨꯠꯇꯨꯗ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯤ꯫ ꯅꯪꯅ ꯄꯤꯕꯤ ꯍꯥꯏꯕꯒꯤꯗꯤ ꯄꯥꯝꯕ ꯄꯣꯛꯑꯦ꯫ ꯑꯗꯨꯕꯨ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇꯗꯤ ꯑꯩ ꯏꯊꯟ ꯈꯛꯇ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯄꯥꯃꯦꯜ ꯏꯁꯨꯛ ꯁꯨꯛꯅ, ꯐꯖꯗ꯭ꯔꯕꯅꯦ? ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯑꯣꯏꯗ꯭ꯔꯒꯅ ꯑꯩ ꯑꯃ ꯁꯤꯜꯂꯁꯨ ꯁꯤꯟꯒꯦ꯫ ꯍꯦꯟꯖꯥ ꯄꯥꯃꯦꯜꯗ ꯃꯨꯟꯅ ꯌꯦꯡꯖꯔꯛꯏ꯫ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯖꯗꯦꯕ꯫ ꯁꯅꯥ ꯄꯤꯕ, ꯈꯨꯗꯣꯞ ꯄꯤꯕꯁꯦ ꯊꯨꯡꯅꯗꯦ ꯍꯥꯏꯅꯕꯅꯦ꯫ ꯑꯩꯗꯤ ꯅꯪꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯨꯡꯅꯕ ꯄꯥꯝꯃꯦ꯫ ꯄꯥꯃꯦꯜ, ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯄꯥꯃꯦꯜꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ꯫ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯔꯁꯨ ꯅꯨꯡꯁꯤꯕꯗꯤ ꯑꯩꯅ ꯍꯦꯜꯂꯝꯒꯅꯤ꯫ ꯈꯪꯗꯦ ꯍꯦꯟꯖꯥ, ꯃꯇꯝꯒꯤ ꯏꯆꯦꯜꯅ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯗꯤ ꯌꯥꯝ ꯋꯥꯍꯧꯅꯤꯕꯣ꯫ ꯍꯦꯟꯖꯥ ꯇꯞꯅ ꯄꯥꯃꯦꯜꯒꯤ ꯃꯆꯤꯟꯗꯨ ꯃꯈꯨꯠꯅ ꯃꯦꯟꯁꯤꯜꯂꯛꯏ꯫ ꯀꯥꯏꯅꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯟꯒꯅꯣ꯫ ꯑꯩ ꯅꯪꯕꯨ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛꯇꯅꯦ ꯃꯥꯒꯤ ꯑꯣꯏꯒꯗꯣꯏꯁꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗꯕ ꯑꯣꯏꯍꯟꯕꯤꯌꯣ꯫ ꯑꯗꯣ ꯄꯥꯃꯦꯜ ꯇꯞꯅ, ꯑꯗꯣ ꯀꯩꯗꯧꯔꯕ? ꯍꯦꯟꯖꯥ ꯏꯇꯨꯛ ꯇꯨꯛꯊꯅ, ꯁꯨꯃꯥꯏꯅ ꯁꯅꯥ ꯂꯨꯄꯥ ꯄꯤꯔꯛꯄꯁꯦ ꯃꯊꯪꯗꯗꯤ ꯄꯤꯔꯛꯀꯅꯨꯀꯣ꯫ ꯑꯩ ꯄꯥꯝꯗꯦꯕ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯄꯤꯌꯣ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯅꯪꯕꯨ ꯂꯥꯞꯅ ꯂꯩꯈꯤꯅꯨ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯍꯤꯡꯖꯒꯦ꯫ ꯄꯥꯃꯦꯜ ꯍꯦꯟꯖꯥꯒꯤ ꯃꯈꯨꯠꯇꯨ ꯅꯨꯡꯁꯤꯅ ꯄꯥꯏꯖꯔꯛꯏ꯫ ꯉꯁꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯨꯗꯥꯡꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯂꯔꯣꯏꯗꯕꯅꯤ꯫ ꯅꯪꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯅꯨꯀꯣ꯫ ꯊꯧꯗꯣꯅꯨꯡꯒꯨꯝ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ꯫ ꯂꯩꯒꯅꯤꯌꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯔꯤꯛꯅ ꯀꯪꯂꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯑꯩ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗꯅ ꯂꯩꯅꯤꯌꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯊꯥꯗꯣꯛꯑꯦ ꯍꯥꯏꯕꯅꯦ꯫ ꯍꯦꯟꯖꯥ ꯑꯣꯏꯅꯅ ꯑꯃꯨꯛꯇꯪ ꯅꯣꯛꯂꯛꯏ꯫ ꯊꯥꯗꯣꯛꯑꯣꯏꯌꯦ꯫ ꯑꯩꯗꯤ ꯀꯩꯗꯧ ꯊꯥꯗꯣꯛꯇꯣꯏꯕ? ꯄꯥꯃꯦꯜ ꯋꯥꯈꯜꯗꯨꯗ ꯇꯥꯎꯔꯤꯉꯩ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯝꯃꯒ
ngasi nangna ibu irai laina thadoma natra aise nangna kaisu oina khandrabasu nangbu lona senajariba aidi nangbu lapthokpa ngamdiye phai aisu nangbu kaunaba hotnage nangondasu yeloi adubu ai nangonda landi lankide ngasigi thawdoksisu ai nangonda lankide aigi luhongbabu maning tamna hongkrasunu haina nangna ibu chaiduna inthokpane Pamel wakhaldu sangmandana seranana khankhre wakhal machet ama phawba khanthabagi matam pikhidre daina wakhal mawon tawduna nungairaba mut kaya sagatli Pamel aina nang nungsibasidi nangna khangbidabai wani thainadagi nangbu aina nungsijabase aigi thamoina waraga tatokibane nangse sengna miotpaniko Mondo konsinjaduna sum khali nangna enjaga noknokduna harauna nungsinaba aina nangbu ujaraga lona kapchakhiba ngasidi aina kapkhibagi nangbu phangjaga dawre aibu punsigi thadobinu ko ngai hakki nungaiba wakhalduda kadomdagino amu phattaba wakhal ama sat paisilai mamitto amuktang khana yenglaga Khange, nangbusu khange. Nakhoi nama nachana migi paisa paiba imungduda nachanupi pidat padat padu thajanaba hotnakibaine. Ngasing noina phangliba awaba pumba. Nangbu imanabi oirabasu punsigi ainadi ngakpiraroi henja. Dainagi mabung dingkuna machalgi kada changlaktuna hairai. Nangdi tumdana lairabo. Nasaga ngamdrabo nangbo. Daina khangpre khangi mana hairiba mayamdu amuksu taramlatra khali ingagakna dajo ekesu tawdiye dingku tapna la nangi pot khara purai se pami pamdi yengura lao daina fuk haugalai dingku su thokre aise luhongdorabani ko mau haibudo oiramdai ki pochai langsin ba haurabani ko Masado momon tawraga hawgatuna mapanda thoglai mapanda kitchen ge item khara machu kaya gi fi makhal kaya nupi kharana puraklibadu ure nupi amana haima ibema hinjagi mamanabido natrani nangbo daina su ingakna nine su hinja khangbra kari gi khangdani imong nupi nine Aisu nangi sakse ubada sum mala aba khalo apambado loina hairo daina pochai apamba khara khali dasu su phi singdo chingthok tuna khali daina sida launi he sigi phi singse loina phajaine lao yengu law wamta mamagi manakta changsinduna phidu amamamta oina chingthokduna masada induna yengli ima si phajai ko dasu cheptha yenglaga imadi simana phajai haiba laite loina pa ibo numidang athengbaduda henjadu tumba yadana mapanda famli thasana sumamai mamit pungpom pomle kaplubana machagi ningbu phawba thunganba ngamde khanduna masa manthatta pakapta kapchai magi kari pap leibana asuk wabasibu machanupigi punsida phanghanbiribano khanduna isorda tainajari lairabi mama ama oina machagidamak makhau pongna ichagidamak ima leiri haina haijabasu ngamjade mangduna famliba machagi manakta tapna changsinduna phamtharae tumlaro laodana icha thoibi henja mapidu sat taithoi ima tumbiruro ai ngahakta lejahukige thasana tapna nangbu imada warograne henja mamada onsilaktuna ningamdana yengjarakli mamagi ningamdaba maithongdu uraga thamoi masu lumtharai imadadi kaigi waroruni ai kanadasu kaisu warodi thasana mapidu tapna taraktuna imase yam phattaba nupini ichagidamak ima karisu khata haudre henja pendana yengjarakli ai kaisu tawde hairaga imana sum kapido
ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ꯫ ꯃꯃꯥꯒꯤ ꯈꯖꯥꯏꯊꯛꯇꯒꯤ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ ꯊꯥ ꯁꯅꯥ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯏꯆꯥꯒꯤ ꯊꯃꯣꯏꯗ ꯄꯨꯔꯤꯕ ꯑꯆꯧꯕ ꯄꯣꯠꯂꯨꯝꯗꯣ ꯏꯃꯥꯅ ꯄꯨꯍꯟꯕꯅꯤꯅꯦ꯫ ꯉꯁꯤ ꯃꯤꯒꯤ ꯏꯃꯨꯡꯅ ꯂꯥꯛꯂꯒ ꯊꯤꯅ ꯉꯥꯡꯂꯝꯂꯤꯕꯁꯤꯁꯨ ꯏꯃꯥꯅ ꯉꯥꯡꯍꯟꯕꯅꯤ꯫ ꯃꯆꯥꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯕꯤ, ꯃꯆꯥꯕꯨ ꯋꯥꯍꯟꯕꯤ ꯃꯃꯥꯅꯤ ꯑꯩꯗꯤ꯫ ꯍꯦꯟꯖꯥ ꯈꯥꯡꯕ ꯉꯝꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯏ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯣ? ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯅꯨꯡꯁꯤꯔꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯂꯥꯛꯎ ꯌꯥꯔꯔꯣꯏꯗꯕꯅꯤ ꯏꯃꯥ꯫ ꯏꯃꯥ, ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯦ, ꯑꯩ ꯏꯃꯥꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯔꯒꯦꯕ ꯏꯃꯥ꯫ ꯊꯥ ꯁꯅꯥ ꯃꯆꯥꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ꯫ ꯊꯣꯏꯕꯤ, ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯏꯃꯥ ꯂꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯅꯤ ꯊꯥ ꯁꯅꯥ ꯃꯆꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯜꯂꯛꯄꯗ ꯃꯁꯥꯗꯨ ꯇꯨꯝꯊꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯍꯦꯟꯖꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯈꯟꯕꯗ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯁꯤꯕ ꯐꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯏꯃꯥꯒꯤ ꯊꯧꯔꯥꯡ ꯑꯃꯅ ꯏꯆꯥꯒꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯍꯟꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯑꯊꯦꯟꯕ ꯋꯥꯈꯜ ꯑꯃꯅ ꯉꯁꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯐꯥꯎꯕ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯦ꯫